AG Office Manipur da Accountant oiramba Khomdram Nandakeshore ge Uripok Khaidem Leikai Lane number 2 da leiba yumda ngasi ayuk shak-khangdaba singna bom ama Thamjillamba gi Thouong atu Yaningdaba Phongdoktuna ngasi Uripok Ima Nganuleima Women's Welfare Association na shinduna Ima Nganuleima Community Hall da Wakat Meepham Chathakhre Wakat Meepham ajuda saruk yakhibe Uripok Ima Nganuleima Welfare Association ge Secretary Maipam Jivan Latana hai mi kungna taba mafamda shak-khangdaba singna bom thamjinduna aki khang pokhaliba se laibak thibari asigumba Thouong ase makhatana chathabigano nungainadaba kaya lairabasu ningthina wari watai shanaduna warishin puraknaba hotnaminasi hainaso mahakna makhatana phongdokhi ngasi ayu anganbada Khomdram Nandakeshore gi yumda bom ama Thamjillamba ase kanana karigidamak thamjambirambibano masigumba khoi yumlakta bom thamjinba ase matungda amu hana tawbiganu aki akhangi khoigida yamna kari hani nungaitaba amaso adum phawi karigumba hainingba leiragasu paw phawdoknaraga gyan tana wari watai sanaraga loisannaba honasi karigumba bom asina pokhaiba thoktuna asiana aso apan yawrabadi kanagi daita oigadorino masi mayamda aina thamjari leibaki asuluraba tanja asida asigumba Thouong ase bom nung yumlakta thamjandana khochandana tawba mayam se masi amuk hana tawbiganu fajana wairo sinama unaraga wari watai sanaraga loisanba pami akhoi